ꯃꯌꯥꯝꯕꯨ ꯍꯦꯂꯤꯃ ꯏꯁꯂꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯏꯄꯥ ꯅꯤꯡꯊꯧꯅ ꯄꯤꯕ ꯈꯨꯗꯣꯜ, ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯆꯦꯡ ꯃꯩꯇꯩ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯑꯃꯗ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯖꯕ ꯆꯤꯡꯅ ꯅꯝꯅ ꯂꯩꯕ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯄꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯀꯜꯂꯕ ꯂꯥꯟꯗ ꯍꯩꯁꯤꯡꯂꯕ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯆꯤꯡꯅ ꯅꯝꯅ ꯂꯩꯕ ꯆꯤꯡꯂꯩꯄꯥꯛ ꯑꯗꯨ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯑꯃꯒ ꯅꯨꯡꯁꯤꯅꯅ ꯂꯩꯔꯕꯁꯨ ꯀꯣꯅꯨꯡ ꯃꯅꯨꯡꯗꯗꯤ ꯅꯤꯡꯊꯧꯒꯤ ꯐꯝ ꯄꯥꯝꯅꯕꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯐꯠꯇꯕ ꯁꯥꯔꯧ ꯍꯩꯕ ꯃꯤꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯤꯡꯊꯧ ꯑꯗꯨ ꯃꯁꯥ ꯌꯥꯝꯅ ꯀꯟꯅ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯔꯥꯅꯤꯅ ꯄꯥꯟꯖꯤ ꯀꯌꯥ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯕꯁꯨ ꯅꯤꯡꯊꯧꯒꯤ ꯃꯁꯥ ꯀꯟꯈꯠꯂꯛꯈꯤꯗꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯆꯤꯡꯂꯦꯝꯕꯤꯗꯤ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇꯒꯤ ꯍꯦꯟꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯃꯕꯨꯡ ꯂꯥꯡꯉꯝꯕꯗꯤ ꯂꯩꯄꯥꯛ ꯑꯗꯨꯗ ꯄꯥꯟꯖꯤ ꯑꯍꯩꯕ ꯀꯅꯥ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯊꯤꯕ ꯆꯠꯂꯝꯃꯤ, ꯑꯗꯨꯒ ꯑꯔꯩꯕ ꯄꯥꯟꯖꯤ ꯄꯨꯝꯕ ꯂꯣꯏꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯂꯝꯉꯥꯟꯕ, ꯅꯄꯥ ꯐꯍꯟꯕ ꯉꯝꯕ ꯄꯥꯟꯖꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯔꯣ ꯂꯩꯄꯥꯛ ꯑꯁꯤꯗ? ꯏꯃꯥ, ꯂꯩꯄꯥꯛ ꯑꯁꯤꯗ ꯂꯩꯕ ꯄꯥꯟꯖꯤ ꯄꯨꯝꯕ ꯂꯣꯏꯅ ꯄꯨꯔꯛꯂꯕꯅꯤ꯫ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯄꯥꯟꯖꯤꯁꯤꯡ ꯑꯗꯣ ꯂꯥꯟꯉꯝꯕ ꯑꯩꯅ ꯏꯀꯣꯛꯅꯅ ꯍꯥꯏꯖꯔꯤ, ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯕꯨ ꯐꯍꯟꯕ ꯉꯝꯂꯕꯗꯤ ꯅꯣꯏꯅ ꯌꯨꯝꯗ ꯍꯟꯈꯤꯕ ꯃꯇꯝꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯆꯥꯕ ꯀꯣꯟꯅꯒꯗꯕ ꯆꯦꯡ ꯍꯋꯥꯏ ꯂꯥꯟꯉꯝꯕ ꯑꯩꯅ ꯄꯤꯒꯅꯤ꯫ ꯄꯥꯟꯖꯤꯁꯤꯡ ꯑꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯆꯥꯕ ꯀꯣꯟꯅꯒꯗꯕ ꯆꯦꯡ ꯍꯋꯥꯏ ꯄꯤꯒꯅꯤ ꯍꯥꯏꯕ? ꯑꯩ ꯍꯥꯟꯅ ꯏꯅꯤꯡꯊꯧꯒꯤ ꯑꯅꯥꯕꯁꯤ ꯌꯦꯡꯂꯨꯒꯦ꯫ ꯌꯥꯔꯣꯏ, ꯑꯩ ꯍꯥꯟꯅ ꯌꯦꯡꯒꯗꯕꯅꯤ꯫ ꯀꯔꯤꯒꯤ? ꯔꯥꯖꯀꯨꯃꯥꯔꯅ ꯐꯥꯔꯒ ꯄꯨꯔꯛꯏꯁꯦ ꯑꯩꯅ ꯏꯍꯥꯟ ꯍꯥꯜꯂꯦ, ꯑꯗꯨꯅꯅꯦ ꯑꯩ ꯍꯥꯟꯅ ꯌꯦꯡꯒꯗꯕꯅꯤ꯫ ꯄꯥꯟꯖꯤꯁꯤꯡ ꯑꯗꯨ ꯍꯥꯟꯕ ꯇꯥꯟꯅꯔꯛꯇꯨꯅ ꯂꯥꯡꯅꯔꯛꯏ꯫ ꯔꯥꯖꯀꯨꯃꯥꯔ ꯂꯥꯟꯉꯝꯕꯅ ꯋꯥ ꯑꯃꯒ ꯍꯥꯏꯖꯈꯤꯒꯦ, ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯑꯅꯥꯕꯁꯦ ꯐꯍꯟꯕ ꯉꯝꯅꯤ ꯍꯥꯏꯔꯒ ꯐꯍꯟꯕ ꯉꯝꯗꯗꯨꯅ ꯃꯇꯝ ꯃꯥꯡꯍꯜꯂꯕꯗꯤ ꯃꯗꯨꯒꯤ ꯆꯩꯔꯥꯛꯁꯨ ꯐꯪꯒꯅꯤ꯫ ꯅꯈꯨꯠ ꯅꯥꯝꯃ ꯀꯛꯊꯠꯇꯨꯅ ꯅꯌꯨꯝꯗ ꯍꯜꯍꯟꯈꯤꯒꯅꯤ꯫ ꯄꯥꯟꯖꯤ ꯑꯃꯅ ꯅꯪ ꯍꯥꯟꯅ ꯌꯦꯡꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯌꯦꯡꯉꯨꯔꯣ ꯆꯠꯂꯣ꯫ ꯀꯔꯝ ꯀꯥꯟꯗ ꯍꯥꯏꯕ ꯑꯩꯅ? ꯍꯥꯏꯔꯨꯗꯤ ꯍꯧꯖꯤꯛꯇ ꯅꯪ ꯍꯥꯟꯅ ꯐꯔꯛꯄꯅꯤꯅ꯫ ꯍꯥꯏꯗꯦꯍꯦ, ꯑꯩꯗꯤ ꯄꯥꯟꯖꯤ ꯑꯣꯏꯕꯁꯨ ꯇꯣꯛꯄ ꯀꯨꯏꯔꯁꯤꯕꯨ꯫ ꯔꯥꯖꯀꯨꯃꯥꯔ ꯂꯥꯟꯉꯝꯕꯅ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯋꯥ ꯑꯃꯒ, ꯄꯥꯟꯖꯤ ꯑꯃꯠꯇ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯑꯅꯥꯕꯁꯦ ꯌꯦꯡꯗꯅ ꯍꯟꯈꯤꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯌꯦꯡꯗꯅ ꯍꯜꯂꯕꯗꯤ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔ, ꯑꯔꯣꯏꯕꯒꯤ ꯋꯥꯗꯣ ꯍꯥꯏꯕꯤꯔꯛꯑꯅꯨ, ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯖꯔꯦ꯫ ꯄꯥꯟꯖꯤꯁꯤꯡꯗꯨꯅ ꯅꯤꯡꯊꯧꯒꯤ ꯑꯅꯥꯕꯗꯨ ꯃꯊꯪ ꯁꯨꯝ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯅꯥꯕꯗꯤ ꯐꯒꯠꯄ ꯉꯝꯂꯝꯗꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯂꯥꯡꯉꯝꯕ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯦ꯫ ꯑꯩꯒꯤ ꯑꯁꯨꯛ ꯆꯥꯎꯔꯕ ꯂꯩꯄꯥꯛ ꯑꯁꯤꯗ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯑꯅꯥꯕ ꯑꯁꯤ ꯐꯍꯟꯕ ꯉꯝꯕ ꯄꯥꯟꯖꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯀꯣ? ꯑꯗꯨꯗꯤ ꯂꯩꯄꯥꯛ ꯑꯁꯤꯗ ꯄꯥꯟꯖꯤ ꯂꯩꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤ? ꯂꯥꯟꯃꯤꯁꯥ, ꯁꯤꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯄꯥꯟꯖꯤ ꯃꯌꯥꯝ ꯑꯁꯦ ꯀꯩꯁꯨꯝꯁꯪꯗ ꯂꯣꯏꯅ ꯅꯝꯁꯤꯟꯈꯣ꯫ ꯆꯥꯛ ꯄꯤꯖꯕ ꯌꯥꯔꯣꯏ, ꯇꯨꯝꯐꯝ ꯄꯤꯕ ꯌꯥꯔꯣꯏ, ꯀꯥꯟꯅꯗ꯭ꯔꯕ ꯄꯥꯟꯖꯤ ꯉꯥꯛꯇꯅꯤ꯫ ꯏꯕꯨꯡꯉꯣ ꯔꯥꯖꯀꯨꯃꯥꯔ, ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯑꯅꯥꯕꯁꯦ ꯅꯍꯥꯟꯅ ꯐꯕꯗꯤ ꯌꯥꯔꯕꯅꯤ, ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯆꯤꯡꯂꯦꯝꯕꯤꯅ ꯑꯗꯨꯕꯨ ꯐꯠꯇ꯭ꯔꯦ ꯅꯠꯇ꯭ꯔꯥ? ꯂꯩꯄꯥꯛ ꯑꯁꯤꯗ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯕꯨ ꯐꯍꯟꯕ ꯉꯝꯕ ꯃꯤꯗ ꯑꯩ ꯏꯁꯥꯅ ꯌꯥꯅ ꯂꯨꯍꯣꯡꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯤꯁꯛ ꯑꯗꯨꯒꯤ ꯁꯦꯕꯥ ꯇꯧꯒꯅꯤ꯫ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯕꯨ ꯐꯍꯟꯕ ꯉꯝꯕ ꯀꯅꯥ ꯂꯩ ꯍꯥꯏꯌꯨ? ꯀꯅꯥ ꯂꯩꯒꯦ? ꯑꯩꯒꯤ ꯏꯆꯟ ꯆꯤꯡꯂꯦꯝꯕꯤ, ꯅꯪꯒꯤ ꯋꯥꯗꯣ ꯀꯟꯃꯟꯗ꯭ꯔꯅꯦꯍꯦ꯫ ꯏꯃꯥꯒꯤ ꯕꯦꯃꯥ, ꯄꯥꯟꯖꯤ ꯑꯃꯅ ꯑꯩ ꯍꯧꯖꯤꯛꯇ ꯒ꯭ꯌꯥꯟ ꯂꯥꯛꯏ꯫ ꯑꯩ ꯐꯍꯟꯕ ꯉꯝꯒꯅꯤ ꯏꯅꯤꯡꯊꯧꯒꯤ ꯑꯅꯥꯕꯁꯦ꯫ ꯏꯆꯥꯅꯨꯄꯤꯒꯤ ꯋꯥꯁꯛ ꯑꯗꯨꯗ ꯍꯣꯡꯕꯤꯒꯅꯨ꯫ ꯑꯩ ꯒ꯭ꯌꯥꯟ ꯂꯥꯛꯏ꯫ ꯔꯥꯖꯀꯨꯃꯥꯔ ꯂꯥꯟꯉꯝꯕꯅ ꯃꯨꯟꯅ ꯈꯜꯂꯕ꯭ꯔꯥ? ꯄꯥꯟꯖꯤ, ꯉꯝꯂꯅꯤꯀꯣ? ꯉꯝꯅꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯁꯤꯗꯣ ꯀꯨꯏꯗ꯭ꯔꯁꯤꯕꯨ ꯂꯥꯏꯕꯛ ꯌꯦꯡꯍꯧꯒꯦꯗ꯫ ꯄꯥꯟꯖꯤ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯝꯃꯤ꯫ ꯐꯅ ꯀꯨꯏꯅ ꯌꯦꯡꯂꯕꯁꯨ ꯅꯤꯡꯊꯧ ꯐꯕ ꯉꯝꯗ꯭ꯔꯦ꯫ ꯂꯥꯟꯃꯤꯁꯥ, ꯃꯁꯤꯒꯤ ꯄꯥꯟꯖꯤ ꯑꯁꯦ ꯍꯤꯡꯅ ꯃꯎꯟ ꯈꯣꯛꯂꯒ ꯅꯨꯡꯁꯥꯗ ꯐꯧꯔꯒ ꯍꯥꯠꯂꯨ꯫ ꯑꯍꯜ ꯑꯣꯏꯔꯕ ꯃꯥꯅ ꯃꯃꯤꯠꯅ ꯀꯔꯥꯝꯕ ꯑꯩꯒꯤ ꯏꯄꯥꯒꯤ ꯂꯨꯔꯕ ꯇꯟꯖꯥ ꯑꯁꯤꯗ ꯃꯇꯝ ꯃꯥꯡꯍꯟꯕ ꯈꯪꯂꯤꯗꯅ꯫ ꯑꯗꯨꯒ ꯅꯣꯏꯗꯤ ꯌꯥꯔꯕ꯭ꯔꯥ? ꯔꯥꯖꯀꯨꯃꯥꯔꯤ ꯄꯥꯝꯗ꯭ꯔꯕꯣ? ꯌꯥꯔꯦꯗ ꯏꯕꯨꯡꯉꯣ ꯔꯥꯖꯀꯨꯃꯥꯔ, ꯑꯩꯈꯣꯏꯒꯤꯗꯤ ꯂꯩꯖꯔꯤꯕ ꯅꯨꯄꯤꯗꯨꯅ ꯄꯦꯟꯖꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯄꯥꯝꯂꯨꯕ꯭ꯔꯕꯨ ꯍꯤꯡꯅ ꯑꯩꯒꯤ ꯎꯟꯁꯥꯁꯦ ꯈꯣꯛꯇꯣꯛꯇꯣꯔꯕꯀꯣ, ꯑꯗꯨꯒ ꯅꯨꯡꯁꯥꯗ ꯑꯃꯨꯛ ꯐꯧꯅꯤ ꯍꯥꯏꯕ? ꯆꯍꯤ ꯈꯔ ꯅꯨꯡꯉꯥꯏꯅ ꯂꯩꯀꯥꯏꯒꯤ ꯃꯧ ꯃꯁꯛ ꯐꯖꯕꯤ ꯈꯔ ꯌꯦꯡꯖꯔꯒ ꯍꯤꯡꯖꯒꯗꯕꯗꯣ ꯐꯪꯂꯔꯣꯏꯗꯕꯀꯣ?
Panji mayam adudagi panji amana yamna tapna. Ibungo Rajkumar, wa amata haizage. Hayo. Nang sho laibak yenge haibro. Nachate Rajkumar. Laibaga sida ibungo Rajkumar na purakliba panji mayam asida panji ama chitha hore. Mangonda amuktang ining thogi anabase yenghallabadi. Rajkumari chinglembina. Karai dalai. Maming kai kauge. Aduga ngasai kai haidaba. Tumina leiriba karigino. Lambudi iyampal hairiba khula dudagini. Mamingna ipopisa kaubani. Mase yam ka hena ekhoidano haiba panjibudi nate. Lok leho kok chikpa sidagi na haitabani. Madugi aina haizadabani. Lanmi kana le. Halase puraga thuna chalo. Iyampal hairiba khula dudagi. Ipopisa hairiba panji ato thuna puraga lao. Adudi Rajkumar, aidi thadokpiyu ko moi pharaso. Panji atai sing aduna pukjeldi aigi paning thona ba pharabadi loina thadokani. Ngasagi panji ado natana. Aduga handakso matam manghan ba oirabadi noi loina. Yare Rajkumari, makha tabiranu. Aroibagi wado aikhoi gyan tasai. Lanmi sing aduna panji adu puduna chatkre. Aduga panji ipopisak adu puduna laklami. Panji ipopisak to yamna solambana masunupa morambaso mapusena aduna yauraklami. Lanmi singduna panji ipopisak ka morambabu puraga konungda yaurakpa matamda konungda leiba ningthaugi sagai naitai machin manaw singdi ningthau sire haiduna kappa hongnaramli. Oh, iningthau leitabana halabrane tawrishiba. Aikhoi si thengman khraba malini he. Panji amaduna ai chilhaubuna chumnani si yoradi. Chilhauraki. Lanmi sing aduna masigi panji si chenki ge tawini he. Masi thajindana tumin chalo. Handaka cheladi ne. Ining thau ngai drabaso. Aina hana dum hat ka tabani na. Chengi tawbani ti tushin ge tawbani. Tumi lei he. Pupo. Ning thau dubu taseng namaki lei trabazala. Asum na morambana mapu ibo pisak ta hairei. Changlaga amuktang di yenglusi. Lanmi sha ining thogi manakta amukta changlusi. Panji ibo pisak ka moramba ning thogagi manak yauraklami. Hainai panji singado kari thoklakataba haina thak nikna leinarami. Panji ibo pisak na ai amukta yengjage se ining those. Nupi amana kari amuk yengkhige hairino siraba sida. Chalo yengba yararo matam hele hojikti sibana hale. Pabong morambana onthokna mana kapida pupo masinu pise. Rajkumar langambana ine amuktang aroibo aina yengan kise. Ibunga kanararoi haibani ne he. Asibabu yenglaga amu hingalakadro. Aina hena ibunga se sihaningde ne he. Ibunga langamba ima paba nachani ibungse kanba ngamkhidre. Nachabu arokonu ko ima paba. Rajkumari chinglembina khura khara thunamde yengbiyo. Hoi moramba hidak langthak singdo puro. Hoi bubu. Oh, inena haibase noi thajadraba. Ibungi thawai asina nena tana lairamninda leikhrabado noi meyam changdana amuk o tawribani ne. Panji ibo bisakna ningthaugi mihul paiduna munna yengi aduga kaina sonduna mayada hidak khara amuk thadai. Panji ataidu maya karaga yengi. Ibungo Rajkumar ining thaw asibu kayam kuirage masangamdaba. Khura thakai hele ipaning thaw masangam lotrise. Adu khura ipaning thawbo o ipaning thawgi mihul lairida ai kanba ngambra yengjake. Laina chanbirabadi ining thaw ase kaisu tawroida. Rajkumar langamba Rajkumari chinglembi mama maharani di haraubana loire. Panji ataidusu haraubana loire. Adubu mani adudi harauramde. Ha munna amuktaga yengbiyu. Seran turan haizilaga mana matum longnaba hotnaba oiramlabadine natai kaya charoi. Rajkumari chinglembina inena ipasibu asukam sihaningise karigino. Aina kadaide sihaningi. Ha
ꯑꯩꯒꯤ ꯏꯕꯨꯡꯅꯤꯅꯦꯍꯦ ꯅꯣꯏꯒꯤ ꯅꯄꯥꯁꯦ ꯏꯅꯦ ꯃꯄꯥꯟꯗ ꯊꯣꯛꯄꯤꯈ꯭ꯔꯣ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯐꯩ ꯐꯩ ꯅꯣꯏꯁꯦ ꯅꯅꯦꯒꯤ ꯅꯇꯝꯄꯥꯛꯇ ꯂꯣꯏꯅ ꯆꯥꯎꯔꯛꯈꯤꯕꯅꯤꯀꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ 5 ꯄꯣꯛꯄꯁꯦ ꯂꯧꯗꯕ ꯃꯈꯩ ꯅꯣꯏ ꯑꯅꯤꯕꯨ ꯂꯧꯔꯛꯈꯤꯕꯅꯤꯀꯣ ꯃꯅꯦꯗꯨ ꯀꯞꯁꯤꯟꯅꯔꯒ ꯊꯣꯛꯈ꯭ꯔꯦ ꯄꯥꯟꯖꯤ ꯏꯕꯣꯄꯤꯁꯛꯅ ꯅꯤꯡꯊꯧꯕꯨ ꯌꯥꯝꯅ ꯃꯨꯟꯅ ꯁꯦꯟꯅꯗꯨꯅ ꯑꯃꯨꯛ ꯌꯦꯡꯂꯝꯃꯤ ꯏꯕꯨꯡꯉꯣ ꯔꯥꯖꯀꯨꯃꯥꯔ ꯏꯅꯤꯡꯊꯧꯁꯤꯕꯨ ꯀꯅꯥꯅ 이한 ꯍꯥꯟꯅ ꯌꯦꯡꯂꯝꯒꯦ 이한 하나 이마 이빠세 그럼 뭐 반지나 하나 yen게 너희 머락다 그나나 하나 yen게 아이디 나대 아이슈 나대 아이디 강디 이한 하나 yen고 반지 두디네 나봐야 할나 포락람바니 오 너네두기 마찬누 바오이더라 마네 반지 이보비사 와 마카타다나 와로신케 राजकुमारी चिंगलेंबिदी पांजे इबोपिसकी मतौदु चिंगनना येंगले इनिंगथौसे आई याम तुना फननबा आई होनाजगे अदुना आई युमदा हंदबा यारो हिदाक सेमननबा मना मसिंग खरा थीदबा यारो अदुगा इनिंगथौगी मनाक्ता इमारा नत्रगा इचानुपी सिरा इचानुपारा अमदी लेतबा यारो अतोपा कनामता चंगनगनो अदुदी खुरा युमददे हनबिख्रनो सिददम लेबिरो हिदाकतो अखोय थीजरागे खुरादी अगी पानिंगथौगी मनाक्तगी हिनबिगनो युमदगी लौगदबा पोचैदो आई लौहनजरुरगी खुरा अदुना फरद्रा अदुदी अगी इशुनुपा यावद्रगदी खंगलरोय अदुनने लानमी खरगा इशु मोरामबगा थाबिरो यारगदी हौजिक हेक्ता थाबिरो इशु मोरामबा पुपुगी हिदाक सेमननबु उपुदो लोइना पुरो अदुगने इमा बाबा होइदसु फजना हाइरमो होय पुपु पांजी अतैदुना पांजी अमदुदा नंबु लोला हौ यंगबदगी हेना हाइदे हाइदाइना सि पांजीसे अदुदी अखोइदी हेना हाइ हाइरो माइबुसुसे यम पंग्रो वालां खंगांगदे तुमिना दुमदै तमदों खंगलकनी कमाय तौगेदो मोरामबु फागी वइन लौरी असमना मोरामबगा लानमी खरगा चटख्रे पांजी इबोपिसक निंथौगी मनाक्ता सेनादुना लेहौरे इबुंगो राजकुमार पांजी अतैसे मयुमदा हलनख्रो मफम असिदा मी कनामदा चंगहलकनो मोइसिबो इबुंग हलनख्रसे हलो पांजी मयामबु युमयुमदा पोथाबिरुरो नराइबो खोय अहलसा चलो थुना पांजी मयामदो अस हारिङैसिदा चलहौरसे पांजी इबोपिसकसे थाकलमद्रबदि अखोय ngasi लोइरबनी पांजी अतैदु चटख्रे अदुगा थोंगलोंसिन हनख्रे हौजिकती ममा महारानीगा मचा अनि राजकुमारी अमदी राजकुमारगा पांजी इबोबिसक खक्ता लेहौरे निंथौबु सेनदुना मोरामबा लानमी सिंगदुगा युमदा चतुना मपुगी हिदाक सेननबा पोलम सिंग अदु पुदुना कोनुंगदा अमुक लाक्ले मतमसु फना थेंगले कोनुंग यौरकपा मतमदा ममले कोनुंग अदुदा निंथौगी इमुंग मनुंगबु हातुना निंथौ खुबम पामलिबा मनेगी मचा मंगा अदु अतै फत्तबा सगई मियोय खरगा कोकचुंगसिनबा अमुक हौख्रे पांजी इबोपिसकना नंग लाक्लब्रा पुपुगी पोचै सिंग अदो लोइना सुना पुरक्लबा नत्रो होय पुपु लोइना सुरबने इबुंगा लंगंबा लानमी सिंगदा चाना थकननबा सिलांगनबा हाइख्रो हलसिगा मसु मोरामबगसे वरमलनी होइमा खुरागा मरुप हाइगदा मोरामबगदी करी चानी आई सेमनबा हाइरुगे अमा हेक्ता यानिदा राजकुमार चाबा थकपा चेक्सिनसे कोनुंगदा मी फत्तबा यामना लैको राजकुमार अमदी ममागा मचागदो स्वाइलावे अदुगा पांजी इबोपिसकता मदुगी मरमदा हंगी अइना हाइगदोरिबा वासिना कोनुंगसी काइनबा तारत्रा अदुबु अइदी असेंगबा वालुसिनबसु हाइते अदुना हाइरगे इनिंगथौसे नाबा नते हटके तौरमबने करी हाइबा खुरा अइगी पानिंगथौबु हटके तौरमबने हाइबा अमुक्ता तपथको इमागी बुंगो लानगंबा हलसिगी वासे मतौ करमननो हाइबदो खंकिसे इमा खुराना हाइसे चुमगनी इमा सु खंगलिबा नत्रो इपा निंगथौगी खुबमसे कना कनाना लुमदुना लई हाइबा इमागी बेमा
ꯑꯍꯜ ꯑꯁꯤꯒꯤ ꯋꯥꯁꯦ ꯑꯃꯨꯛꯇ ꯇꯥꯈꯤꯁꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯕꯨ ꯍꯥꯠꯀꯦ ꯇꯧꯔꯝꯂꯤꯕꯅꯣ ꯄꯥꯟꯖꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯏꯅꯤꯡꯊꯧꯒꯤ ꯃꯁꯥꯒꯤ ꯁꯤꯡꯂꯩ ꯄꯨꯝꯕ ꯍꯨ ꯆꯦꯟꯕ ꯄꯣꯠꯁꯛ ꯑꯃꯅ ꯁꯤꯟꯕ ꯊꯨꯡꯅ ꯆꯪꯗꯨꯅ ꯂꯥꯟꯗꯥꯍꯟꯗꯨꯅ ꯇꯞꯅ ꯇꯞꯅ ꯁꯤꯅꯅꯕ ꯄꯣꯠꯁꯛ ꯑꯃ ꯄꯤꯖꯔꯝꯕꯅꯤ ꯅꯣꯏꯅ ꯊꯥꯖꯗ꯭ꯔꯒ ꯏꯅꯤꯡꯊꯧꯒꯤ ꯃꯔꯩ ꯈꯨꯖꯤꯟ ꯃꯤꯠꯀꯤ ꯐꯤꯕꯝꯁꯤꯡ ꯑꯁꯦ ꯃꯨꯟꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯄꯥꯟꯖꯤ ꯏꯕꯣꯄꯤꯁꯛꯅ ꯃꯣꯏꯁꯤꯡꯗ ꯁꯟꯇꯣꯛꯅ ꯐꯖꯅ ꯇꯥꯛꯂꯝꯃꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯕ ꯃꯇꯨꯡꯗ ꯔꯥꯖꯀꯨꯃꯥꯔ ꯂꯥꯡꯉꯝꯕꯅ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯃꯤꯑꯣꯏ ꯀꯅꯥꯃꯠꯇ ꯆꯪꯍꯟꯈꯤꯗ꯭ꯔꯦ ꯃꯣꯏ ꯃꯉꯥ ꯅꯠꯇꯅ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ ꯄꯥꯟꯖꯤ ꯏꯕꯣꯄꯤꯁꯛꯅ ꯃꯁꯨ ꯃꯣꯔꯥꯝꯕꯗ ꯆꯤꯡꯗ ꯆꯠꯇꯨꯅ ꯍꯤꯗꯥꯛ ꯁꯦꯝꯅꯅꯕ ꯂꯩ ꯄꯥꯝꯕꯤ ꯑꯃ ꯊꯤꯔꯨꯅꯕ ꯍꯥꯏꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤ ꯆꯤꯡꯂꯦꯝꯕꯤꯅ ꯃꯣꯔꯥꯝꯕ ꯑꯩꯁꯨ ꯂꯥꯛꯀꯦ ꯍꯤꯗꯥꯛ ꯊꯤꯕ ꯆꯠꯄꯗꯣ ꯌꯥꯅꯤꯗ ꯑꯩ ꯑꯗꯨꯝ ꯊꯤꯔꯨꯒꯦ ꯆꯠꯇꯣꯏꯗꯣ ꯑꯔꯥꯞꯄ ꯆꯤꯡꯗꯅꯤ ꯍꯣꯔꯦꯟ ꯔꯥꯖꯀꯨꯃꯥꯔꯤ ꯌꯥꯝꯅ ꯋꯥꯒꯅꯤ ꯃꯣꯔꯥꯝꯕ ꯅꯊꯟꯇ ꯆꯠꯀꯅꯨ ꯂꯥꯟꯃꯤꯁꯤꯡ ꯄꯨꯔꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯒ ꯆꯠꯃꯤꯟꯅꯧ ꯁꯤꯗꯅꯅꯦ ꯏꯆꯥꯅꯨꯄꯥꯒ ꯑꯩꯈꯣꯏ ꯂꯩꯍꯧꯔꯒꯦ ꯍꯣꯔꯦꯟ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯏꯃꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯧꯔꯔꯣꯏ ꯍꯣꯏ 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 ꯆꯠꯃꯤꯟꯅꯔꯨꯔꯣ ꯃꯣꯔꯥꯝꯕ ꯍꯣꯏ ꯄꯨꯄꯨ ꯀꯔꯤꯒꯤꯅꯣ ꯑꯍꯜ ꯑꯁꯤꯅ ꯀꯩꯝꯇ ꯀꯤꯗꯅ ꯅꯣꯛꯂꯤꯁꯤꯅ ꯑꯩ ꯌꯥꯎꯕꯒꯤ ꯃꯁꯨꯁꯦ ꯐꯥꯗꯣꯏꯅꯤ ꯈꯪꯗ꯭ꯔꯤ ꯃꯁꯨꯅꯦꯅ ꯏꯄꯪ ꯍꯦꯛ ꯄꯪꯂꯗꯅ ꯑꯁꯨꯝꯅ ꯃꯣꯔꯥꯝꯕꯒ ꯆꯤꯡꯂꯦꯝꯕꯒ ꯂꯥꯟꯃꯤ ꯈꯔ ꯄꯨꯗꯨꯅ ꯍꯤꯗꯥꯛ ꯊꯤꯕ ꯆꯠꯂꯝꯃꯤ ꯁꯣꯝꯗꯅ ꯄꯥꯟꯖꯤ ꯏꯕꯣꯄꯤꯁꯛꯅ ꯅꯤꯡꯊꯧꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯍꯧꯔꯦ ꯃꯄꯥꯟꯗꯗꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯀꯅꯥꯃꯠꯇ ꯆꯪꯍꯟꯗꯕꯒꯤ ꯌꯥꯌꯥ ꯂꯥꯡꯅꯔꯦ ꯑꯗꯨꯒ ꯃꯅꯦꯗꯨꯅ ꯃꯤ ꯈꯨꯗꯤꯡꯒꯤ ꯃꯕꯨꯡ ꯅꯤꯡꯊꯧ ꯁꯤꯔꯦ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯅꯝ ꯅꯝꯊꯤꯔꯕ ꯐꯥꯎꯕ ꯑꯗꯨꯝ ꯊꯝꯖꯤꯜꯂꯦ ꯍꯥꯏꯗꯨꯅ ꯁꯟꯇꯣꯛꯄꯗ ꯂꯣꯏꯔꯦ ꯆꯤꯡꯂꯦꯝꯕꯤꯒ ꯃꯣꯔꯥꯝꯕꯒ ꯆꯤꯡ ꯀꯥꯗꯨꯅ ꯍꯤꯗꯥꯛ ꯁꯦꯝꯅꯅꯕ ꯂꯩ ꯑꯗꯨꯕꯨ ꯊꯤꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤ ꯆꯤꯡꯂꯦꯝꯕꯤꯗꯤ ꯋꯥꯕꯅ ꯂꯣꯏꯔꯦ ꯃꯣꯔꯥꯝꯕ ꯅꯪꯒꯤ ꯂꯩꯗꯨꯕꯨ ꯐꯪꯗ꯭ꯔꯤꯕꯣ ꯑꯩꯗꯤ ꯋꯥꯕꯅ ꯌꯥꯗ꯭ꯔꯦ ꯑꯁꯨꯛ ꯆꯥꯎꯕ ꯆꯤꯡꯁꯤꯗꯕꯨ ꯀꯃꯥꯏ ꯊꯤꯗꯣꯏꯅꯣ ꯅꯪꯒꯤ ꯂꯩꯗꯨꯕꯣ ꯑꯩꯅ ꯉꯁꯥꯏꯅ ꯔꯥꯖꯀꯨꯃꯥꯔꯤꯗ ꯍꯥꯏꯖꯕꯗꯨꯅꯤ ꯂꯥꯛꯀꯅꯨ ꯂꯩꯍꯧ ꯍꯥꯏꯗꯅ ꯀꯔꯤꯒꯨꯝꯕ ꯂꯝꯕꯤꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯗꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤꯅꯦ ꯈꯨꯅꯣꯛꯁꯦ ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯅꯣ ꯌꯦꯡꯉꯣ ꯄꯥꯟꯖꯤꯒꯤ ꯃꯁꯨ ꯃꯥꯅꯁꯨ ꯃꯁꯛꯁꯦ ꯁꯨꯝ ꯌꯦꯡꯁꯤꯜꯂꯗꯤꯅꯦ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯃꯥꯏ ꯃꯁꯥꯅ ꯅꯣꯏꯔꯤꯔ ꯐꯔꯤꯔ ꯐꯤꯁꯤꯃꯒ ꯑꯗꯨꯝ ꯂꯩ ꯍꯨꯃꯥꯡ ꯁꯧꯗ꯭ꯔꯥ ꯈꯪꯗꯦ ꯀꯩꯅꯣ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯅ ꯃꯁꯛ ꯏꯐ ꯐꯖꯈꯩ ꯑꯩꯉꯣꯟꯗ ꯃꯤꯠ ꯀꯨꯞꯇꯒ ꯌꯦꯡꯉꯤꯁꯤꯅ ꯑꯩꯁꯦ ꯂꯥꯏꯔꯕ ꯃꯆꯥ ꯑꯣꯏꯔꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤ ꯃꯤꯀꯨꯞ ꯑꯃꯗ ꯅꯨꯡꯁꯤꯕ ꯐꯥꯎꯋꯤ ꯍꯥꯏꯕꯁꯦ ꯈꯪꯗꯕ ꯖꯥꯠꯂꯥ ꯑꯁ ꯀꯩꯅꯣ ꯑꯣꯏꯅ ꯇꯧꯔꯤꯁꯤꯅ ꯑꯣ ꯃꯣꯔꯥꯝꯕꯁꯦ ꯑꯩꯉꯣꯟꯗ ꯚꯥꯞ ꯑꯃ ꯈꯜꯂꯝꯕꯅꯤ ꯃꯣꯔꯥꯝꯕ ꯚꯥꯞ ꯐꯅꯨꯀꯣ ꯑꯁ ꯃꯥꯏ ꯑꯁꯤ ꯈꯨꯅꯣꯛꯁꯤꯅꯤ ꯑꯩꯅ ꯏ ꯌꯥꯝ ꯀꯥꯔꯤꯁꯦ ꯔꯥꯖꯀꯨꯃꯥꯔꯤ ꯀꯣꯅꯨꯡꯗ ꯆꯠꯂꯁꯦ ꯀꯩꯅꯣ ꯍꯤꯗꯥꯛ ꯁꯦꯝꯅꯅꯕ ꯂꯩ ꯐꯪꯉꯕ ꯐꯪꯂꯦ ꯀꯗꯥꯏ ꯎꯔꯕ ꯑꯦ ꯁꯤꯗꯤ ꯌꯥꯝ ꯐꯖꯩ ꯀꯩ ꯃꯃꯤꯡ ꯀꯧꯒꯦ ꯂꯩꯁꯤꯗꯤ ꯆꯠꯅ ꯆꯠꯅ ꯂꯩꯁꯤꯒꯤ ꯋꯥꯔꯤ ꯂꯤꯕꯤꯒꯦ ꯂꯥꯛꯑꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤ ꯀꯣꯅꯨꯡꯗꯁꯨ ꯑꯩꯈꯣꯏꯕꯨ ꯉꯥꯏꯔꯝꯂꯅꯤꯌꯦ ꯃꯣꯔꯥꯝꯕꯅ ꯂꯩ ꯑꯗꯨꯒꯤ ꯋꯥꯔꯤ ꯂꯤꯅ ꯂꯤꯅ ꯍꯜꯂꯛꯂꯝꯃꯤ ꯆꯤꯡꯂꯦꯝꯕꯤ ꯃꯣꯔꯥꯝꯕꯅ ꯂꯤꯕ ꯂꯩꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯑꯃꯨꯛ ꯅꯣꯛꯂꯝꯃꯤ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯀꯞꯂꯝꯃꯤ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯑꯁꯦꯡꯕꯔꯣ ꯃꯣꯔꯥꯝꯕ ꯂꯩ ꯑꯁꯦ ꯔꯥꯖꯀꯨꯃꯥꯔꯤꯅ ꯑꯣꯟꯈꯤꯕ ꯂꯩꯔꯥ ꯑꯁꯦꯡꯕꯗꯤ ꯈꯪꯗꯤꯌꯦ ꯑꯩꯒꯤ ꯏꯄꯨꯅ ꯑꯩꯉꯣꯟꯗ ꯂꯤꯕꯤꯕꯅꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯋꯥꯔꯤꯁꯦ ꯑꯗꯨ ꯐꯠꯇꯦꯀꯣ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯆꯤꯡꯗꯨꯗ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯤꯗꯣ ꯐꯠꯇꯦ ꯑꯗꯨꯅꯅꯦ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕ ꯆꯤꯡ ꯑꯁꯤꯗ ꯍꯤꯗꯥꯛ ꯑꯁꯦ ꯂꯩ ꯑꯣꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ ꯆꯤꯡꯗ ꯈꯛꯇ ꯍꯧꯔꯤꯕꯁꯦ ꯑꯣ ꯑꯩꯗꯤ ꯍꯥꯠꯅꯤꯡꯉꯦ ꯅꯤꯡꯊꯧꯗꯣ ꯌꯥꯝꯅ ꯑꯗꯣ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯅꯤꯡꯊꯧꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕꯅ ꯃꯗꯨꯒꯤ ꯋꯥꯈꯜꯗꯣ ꯈꯟꯈꯤꯗꯕ ꯀꯣꯟꯅ ꯊꯪꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯅꯤꯡꯊꯧ ꯑꯗꯨꯅ ꯆꯤꯡ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯊꯤꯔꯛꯄ ꯃꯇꯝꯗꯗꯤ ꯂꯩ ꯑꯣꯏꯅ ꯑꯣꯟꯗꯨꯅ ꯍꯧꯔꯒ ꯂꯩꯔꯝꯈꯤ ꯑꯁ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯣꯏꯌꯦ ꯑꯗꯨꯗꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯗ ꯑꯃꯨꯛ ꯃꯤꯑꯣꯏꯕ ꯑꯣꯟꯗꯨꯅ ꯍꯜꯂꯛꯅꯕ ꯐꯅ ꯀꯞꯇꯨꯅ ꯍꯥꯏꯔꯕꯁꯨ ꯍꯟꯈꯤꯗꯕꯅꯦꯕ ꯍꯣꯏ
ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯤꯑꯣꯏ ꯃꯄꯣꯛꯇ ꯑꯣꯟꯗꯨꯅ ꯇꯝꯄꯥꯛꯇꯗꯤ ꯀꯨꯝꯂꯔꯣꯏ ꯍꯜꯂꯔꯣꯏ ꯍꯥꯏꯗꯨꯅꯅꯦ ꯔꯥꯖꯀꯨꯃꯥꯔꯤꯅ ꯌꯥꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯂꯤꯅ ꯂꯤꯅ ꯀꯣꯅꯨꯡ ꯌꯧꯔꯛꯂꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯆꯤꯡꯂꯦꯝꯕꯤꯗꯤ ꯃꯣꯔꯥꯝꯕꯒꯤ ꯋꯥꯔꯤ ꯑꯗꯨꯅ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯅ ꯀꯞꯅ ꯆꯪꯂꯛꯏ꯫ ꯍꯜꯂꯛꯂꯕ꯭ꯔꯥ ꯃꯣꯔꯥꯝꯕ? ꯍꯣꯏ ꯄꯨꯄꯨ꯫ ꯀꯗꯥꯏ? ꯄꯨꯄꯨꯗ ꯄꯤꯔꯛꯑꯣ, ꯊꯨꯅ ꯁꯦꯝꯒꯦ ꯍꯤꯗꯥꯛꯁꯦ꯫ ꯀꯩꯒꯤꯅꯣ ꯆꯤꯡꯂꯦꯝꯕꯤ ꯅꯪꯅ ꯀꯞꯂꯤꯗꯨꯅ? ꯅꯄꯥ ꯅꯤꯡꯊꯧꯁꯦ ꯀꯩꯁꯨ ꯇꯧꯔꯔꯣꯏꯅꯦ ꯍꯧꯖꯤꯛꯇꯤ꯫ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯀꯞꯄ ꯅꯠꯇꯦ ꯏꯃꯥ꯫ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯀꯞꯂꯤꯕ? ꯏꯆꯥꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ ꯏꯃꯥꯗ ꯇꯝꯃꯨꯅꯦ꯫ ꯀꯅꯥꯝꯇꯅ ꯀꯩꯝꯇ ꯍꯥꯏꯔꯛꯇꯦ ꯏꯃꯥ꯫ ꯍꯤꯗꯥꯛ ꯁꯦꯝꯅꯅꯕ ꯍꯦꯛꯂꯛꯂꯤꯕ ꯂꯩ ꯑꯁꯤꯒꯤ ꯋꯥꯔꯤ ꯇꯥꯔꯨꯕꯗꯒꯤ ꯀꯞꯄꯅꯦ ꯏꯃꯥ꯫ ꯑꯦ, ꯀꯅꯥꯅ ꯂꯤꯔꯤꯕ ꯋꯥꯔꯤꯗꯤ? ꯃꯣꯔꯥꯝꯕꯅ ꯂꯤꯕꯤꯕꯅꯦ꯫ ꯑꯩ ꯑꯃꯨꯛ ꯂꯤꯕꯤꯒꯦ ꯏꯃꯥꯗ, ꯌꯥꯝ ꯅꯨꯡꯁꯤꯖꯥꯅꯤ ꯏꯃꯥ꯫ ꯂꯩꯁꯤꯁꯨ ꯌꯥꯝ ꯐꯖꯩ, ꯔꯥꯖꯀꯨꯃꯥꯔꯤꯅ ꯑꯣꯟꯈꯤꯕ ꯂꯩꯅꯤ ꯏꯃꯥ꯫ ꯏꯍꯦ, ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯍꯣꯔꯦꯟ ꯂꯤꯔꯣ, ꯏꯃꯥ ꯇꯥꯒꯦꯀꯣ꯫ ꯑꯁ, ꯑꯗꯣ ꯏꯃꯥ, ꯏꯕꯨꯡꯗꯤ ꯀꯥꯏ ꯆꯠꯈꯤꯒꯦ? ꯅꯄꯥ ꯅꯤꯡꯊꯧꯅ ꯅꯥꯕꯗꯒꯤ ꯀꯣꯅꯨꯡꯗ ꯑꯣꯏꯔꯛꯂꯤꯕ ꯃꯌꯥꯝꯁꯦ ꯚꯥꯞ ꯇꯥꯅꯕꯅ꯫ ꯅꯄꯥ ꯅꯤꯡꯊꯧꯅꯅꯦ ꯅꯥꯕꯗꯒꯤ ꯀꯣꯅꯨꯡꯗ ꯑꯣꯏꯔꯛꯂꯤꯕ ꯃꯌꯥꯝꯁꯦ ꯚꯥꯞ ꯇꯥꯅꯅꯕ ꯅꯄꯥ ꯅꯤꯡꯊꯧꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯆꯠꯈꯤꯕꯅꯤ, ꯂꯥꯛꯑꯅꯤꯗ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯂꯥꯡꯉꯝꯕꯅ ꯃꯄꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨ ꯁꯦꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯅꯦꯒꯤ ꯃꯆꯥꯁꯤꯡꯅ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯃꯤꯆꯝ ꯃꯤꯑꯣꯏꯁꯤꯡꯗ ꯃꯄꯥ ꯍꯥꯠꯂꯒ ꯅꯤꯡꯊꯧ ꯈꯨꯕꯝ ꯃꯨꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯟꯇꯣꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯂꯩꯄꯥꯛꯀꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯔꯥꯖꯀꯨꯃꯥꯔ ꯂꯥꯡꯉꯝꯕꯕꯨ ꯁꯥꯎꯔꯝꯃꯤ꯫ ꯂꯥꯡꯉꯝꯕ ꯃꯅꯦꯒꯤ ꯃꯆꯥꯁꯤꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯅꯤꯡꯊꯧ ꯃꯁꯥ ꯍꯥꯟꯅꯗꯒꯤ ꯌꯥꯝꯅ ꯐꯒꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯤ ꯆꯤꯡꯂꯦꯝꯕꯤꯒ ꯃꯣꯔꯥꯝꯕꯒꯗꯤ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯥ ꯑꯃ ꯐꯥꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃꯗꯤ ꯄꯥꯟꯖꯤ ꯏꯕꯣꯄꯤ ꯁꯛꯅ, ꯃꯣꯔꯥꯝꯕ, ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯩꯗꯣ ꯑꯃꯨꯛꯀ ꯍꯦꯛꯂꯨꯆꯣ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯅꯤꯡꯊꯧꯒꯤ ꯁꯤꯡꯂꯤ ꯅꯥꯎꯔꯤꯁꯦ ꯍꯥꯟꯅꯒꯨꯝꯅ ꯀꯟꯅꯅꯕ ꯍꯤꯗꯥꯛ ꯑꯃ ꯁꯦꯝꯂꯝꯒꯦ꯫ ꯁꯤꯗꯒꯤꯗꯤ ꯏꯅꯤꯡꯊꯧꯁꯦ ꯍꯥꯟꯅꯒꯨꯝꯅ ꯂꯩꯄꯥꯛ ꯉꯥꯛꯄ ꯉꯝꯂꯒꯅꯤ꯫ ꯑꯗꯨꯒ ꯏꯁꯨ ꯏꯕꯥꯅꯤꯁꯨ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈꯤꯅꯕ꯫ ꯃꯄꯨꯒꯤ ꯑꯔꯣꯏꯕꯒꯤ ꯋꯥꯗꯨꯗ ꯃꯣꯔꯥꯝꯕꯒ ꯆꯤꯡꯂꯦꯝꯕꯒꯗꯨ ꯄꯥꯈꯠꯅ ꯑꯀꯤꯕ ꯑꯃ ꯐꯥꯎꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯕꯥꯅꯤ ꯌꯥꯝꯅ ꯄꯥꯈꯠꯅ ꯅꯨꯡꯁꯤꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯃꯣꯔꯥꯝꯕ ꯃꯄꯨꯒꯤ ꯋꯥ ꯏꯟꯗꯨꯅ ꯆꯤꯡꯇꯝꯅ ꯆꯤꯡꯂꯦꯝꯕꯤꯒ ꯂꯥꯟꯃꯤ ꯈꯔꯒ ꯆꯠꯈ꯭ꯔꯦ꯫ ꯃꯣꯏ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯅꯦꯒꯤ ꯃꯆꯥꯅꯨꯄꯥꯅ ꯄꯥꯟꯖꯤꯒꯤ ꯃꯁꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯂꯩꯄꯥꯛ ꯃꯤꯌꯥꯝꯗ ꯁꯟꯇꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯅꯨꯡꯗꯒꯤ ꯐꯠꯇꯕ ꯂꯥꯟꯃꯤꯁꯤꯡꯗ ꯃꯣꯔꯥꯝꯕꯒ ꯆꯤꯡꯂꯦꯝꯕꯤꯒ ꯊꯤꯔꯒ ꯍꯥꯠꯇꯣꯛꯎꯔꯣ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯃꯣꯔꯥꯝꯕꯒ ꯆꯤꯡꯂꯦꯝꯕꯤꯒ ꯆꯤꯡ ꯌꯧꯔꯛꯇꯨꯅ ꯂꯩ ꯑꯗꯨꯕꯨ ꯑꯃꯨꯛ ꯊꯤꯔꯝꯃꯤ꯫ ꯂꯩꯗꯨ ꯊꯤꯅ ꯊꯤꯅ ꯆꯤꯡꯂꯦꯝꯕꯤꯅ ꯍꯥꯏꯖꯈꯤꯕ ꯋꯥ ꯀꯔꯤꯒꯨꯝꯕ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯑꯅꯥꯕ ꯐꯍꯟꯕ ꯉꯝꯕ ꯃꯤꯗ ꯆꯤꯡꯂꯦꯝꯕꯤ ꯃꯁꯥꯅ ꯌꯥꯅ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯈꯤꯕ ꯋꯥꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯣꯔꯥꯝꯕꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯣꯔꯥꯝꯕ ꯅꯣꯛꯂꯒ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯋꯥꯗꯨꯅ ꯑꯆꯨꯝꯕ ꯑꯣꯏꯔꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯕꯣꯛ ꯑꯣꯏꯔꯅꯤꯅꯦ꯫ ꯑꯦ, ꯀꯃꯥꯏ ꯑꯣꯏꯗꯣꯏꯕ? ꯑꯗꯨꯒ ꯅꯪꯒꯤꯁꯦ ꯃꯤ ꯎꯁꯤꯠꯇꯕ ꯃꯥꯟꯕ ꯈꯨꯅꯣꯛꯇꯣ ꯅꯣꯛꯂꯛꯀꯅꯨ ꯍꯥꯏꯕ꯫ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯑꯅꯥꯕ ꯐꯍꯟꯕ ꯉꯝꯕꯗꯤ ꯑꯩꯒꯤ ꯄꯨꯄꯨꯅꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯒꯤ ꯄꯨꯄꯨꯒ ꯔꯥꯖꯀꯨꯃꯥꯔꯤꯒ ꯏꯕꯣꯛ ꯍꯥꯏꯅ ꯀꯧꯕ ꯍꯧꯔꯒꯦ ꯍꯧꯖꯤꯛꯇꯒꯤ꯫ ꯑꯁ, ꯑꯩ ꯁꯥꯎꯗꯣꯔꯦ꯫ ꯅꯪꯒꯤ ꯈꯨꯅꯣꯛꯇꯣ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯕ ꯃꯥꯜꯂꯦ꯫ ꯑꯗꯣ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯑꯅꯥꯕ ꯐꯍꯟꯕꯗꯤ ꯅꯪꯅꯁꯨꯅꯤ ꯀꯩꯅꯣ꯫ ꯃꯣꯔꯥꯝꯕꯅ ꯂꯩ ꯑꯁꯤ ꯍꯦꯛꯇ꯭ꯔꯕꯗꯤ ꯀꯃꯥꯏ ꯐꯗꯣꯏꯅꯣ? ꯑꯗꯨꯅ ꯑꯩꯗꯤ ꯅꯪꯒ ꯑꯣꯏꯅ ꯂꯨꯍꯣꯡꯐꯝ ꯊꯣꯛꯇ꯭ꯔꯣ? ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯇꯧꯗꯨꯗ ꯃꯣꯔꯥꯝꯕꯅ ꯆꯤꯡꯂꯦꯝꯕꯤꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯆꯤꯡ ꯑꯗꯨꯗ ꯃꯣꯔꯥꯝꯕꯒ ꯆꯤꯡꯂꯦꯝꯕꯤꯒ ꯊꯃꯣꯏ ꯊꯃꯣꯏ ꯀꯦꯅꯅ ꯂꯩ ꯑꯗꯨ ꯍꯦꯛꯂꯝꯃꯤ꯫ ꯑꯗꯨꯗꯤ ꯑꯃꯨꯛ ꯍꯟꯅꯅꯕ ꯇꯧꯔꯁꯤꯔ ꯔꯥꯖꯀꯨꯃꯥꯔꯤ? ꯑꯗꯣ ꯑꯩ ꯈꯨꯠꯁꯦ ꯄꯥꯏꯌꯣ, ꯑꯗꯨꯒ ꯑꯩꯕꯨ ꯇꯨꯗꯅꯕ ꯁꯦꯟꯅꯕꯤꯌꯨ ꯃꯣꯔꯥꯝꯕ꯫ ꯍꯣꯏ ꯍꯣꯏ ꯔꯥꯖꯀꯨꯃꯥꯔꯤ, ꯑꯩꯅ ꯅꯪꯒꯤ ꯈꯨꯠꯁꯦ ꯄꯥꯏꯔꯤꯉꯩꯗ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯄꯨꯟꯁꯤꯅ ꯀꯩꯗꯧꯅꯨꯡꯗ ꯇꯨꯔꯣꯏꯗ꯫ ꯑꯗꯣ ꯅꯪꯁꯦ ꯄꯪꯖꯕ ꯃꯥꯜꯂꯁꯨ ꯑꯁꯣꯟꯕ ꯃꯥꯜꯂꯁꯨ ꯄꯪꯗꯦ꯫ ꯑꯗꯨꯒ ꯅꯁꯥꯗ ꯑꯀꯤꯕꯁꯨ ꯀꯩꯝꯇ ꯐꯥꯎꯗꯕ ꯃꯥꯜꯂꯦ꯫ ꯅꯪꯁꯦ ꯇꯁꯦꯡꯅꯃꯛꯀꯤ ꯄꯥꯟꯖꯤ ꯑꯗꯨꯒꯤ ꯍꯦꯛ ꯃꯁꯨꯅꯤꯀꯣ? ꯊꯥꯖꯗꯕ꯭ꯔꯥ? ꯊꯥꯖꯗ꯭ꯔꯗꯤ ꯑꯩꯒꯤ ꯏꯃꯥꯒ ꯏꯄꯥꯒꯗ ꯍꯪꯂꯨꯕ ꯌꯥꯏꯌꯦ꯫ ꯍꯣꯏ, ꯍꯪꯉꯨꯁꯦ꯫ ꯃꯣꯔꯥꯝꯕꯅ ꯆꯤꯡꯂꯦꯝꯕꯤꯒꯤ ꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯦ꯫ ꯂꯥꯟꯃꯤꯁꯤꯡꯁꯨ ꯃꯈꯥꯗ ꯔꯥꯖꯀꯨꯃꯥꯔꯤꯒ ꯃꯣꯔꯥꯝꯕꯒ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯂꯩ ꯑꯗꯨ ꯄꯨꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯈꯪꯍꯧꯗꯅ ꯐꯠꯇꯕ ꯂꯥꯟꯃꯤ ꯈꯔꯅ ꯂꯥꯟꯗꯥꯁꯜꯂꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯆꯤꯡꯂꯦꯝꯕꯤꯅ ꯃꯣꯔꯥꯝꯕꯒꯤ ꯊꯋꯥꯏ ꯀꯟꯅꯅꯕ ꯍꯥꯏꯗꯨꯅ ꯃꯣꯔꯥꯝꯕꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯊꯤꯅ ꯊꯤꯅ ꯁꯣꯛꯇꯨꯅ
ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯠꯇꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯤ ꯑꯣꯟꯅꯗ꯭ꯔꯣ? ꯅꯨꯄꯥꯅ ꯅꯨꯄꯤꯕꯨ ꯉꯥꯛ ꯁꯦꯟꯒꯗꯕ ꯅꯠꯇ꯭ꯔꯣ? ꯁꯤꯗꯗꯤ ꯅꯨꯄꯤꯅ ꯅꯨꯄꯥ ꯑꯣꯏꯅ ꯉꯥꯛ ꯁꯦꯟꯅꯔꯤ꯫ ꯍꯥꯠꯇꯧꯒ ꯇꯜꯂꯦꯗ꯫ ꯃꯣꯔꯥꯝꯕ, ꯅꯪ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯂꯩꯗꯨ ꯄꯨꯗꯨꯅ ꯈꯨꯅꯨꯡ ꯇꯥꯅ ꯆꯦꯟꯈ꯭ꯔꯣ꯫ ꯐꯠꯇꯕ ꯂꯥꯟꯃꯤꯁꯤꯡꯁꯦ ꯑꯩ ꯁꯦꯟꯅꯍꯧꯒꯦ꯫ ꯑꯩꯅ ꯂꯩꯔꯤꯉꯩꯗ ꯃꯣꯔꯥꯝꯕ, ꯅꯪ ꯀꯩꯁꯨ ꯇꯧꯍꯜꯂꯣꯏꯒꯦ꯫ ꯌꯥꯝ ꯅꯨꯡꯁꯤꯅꯩꯀꯣ, ꯀꯜꯂꯛꯆꯩꯀꯣ ꯌꯥꯝꯅ꯫ ꯂꯥꯟꯃꯤꯁꯥ, ꯃꯣꯏ ꯑꯅꯤꯒꯤ ꯃꯉꯛꯁꯦ ꯀꯛꯇꯨꯅ ꯄꯨꯔꯒ ꯂꯥꯛꯎ ꯆꯠꯂꯣ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯊꯥꯡꯁꯥꯡ ꯄꯥꯏꯗꯨꯅ ꯃꯣꯔꯥꯝꯕꯒ ꯆꯤꯡꯂꯦꯝꯕꯒ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯆꯪꯂꯛꯏ꯫ ꯁꯒꯣꯜ ꯑꯃꯃꯝꯒ ꯂꯣꯏꯅꯅ ꯈꯪꯍꯧꯗꯅ ꯃꯣꯔꯥꯝꯕꯅ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯂꯥꯟꯃꯤ ꯑꯃꯒꯤ ꯁꯒꯣꯜꯒ ꯄꯨꯟꯅ ꯊꯥꯡꯀꯠꯇꯨꯅ ꯑꯇꯩ ꯂꯥꯟꯃꯤ ꯇꯝꯅ ꯂꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ, ꯑꯗꯨꯒ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯣꯔꯥꯝꯕꯅ ꯐꯥꯔꯒ ꯃꯉꯛ ꯁꯝꯗꯨ ꯂꯩꯈꯥꯏꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯃꯣꯔꯥꯝꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯥꯟꯃꯤ ꯑꯃꯗꯨ ꯁꯒꯣꯜ ꯊꯧꯗꯨꯅ ꯀꯟꯅ ꯆꯦꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯁꯨ ꯃꯣꯔꯥꯝꯕꯅ ꯂꯥꯟꯃꯤ ꯑꯃꯅ ꯄꯥꯏꯔꯝꯕ ꯊꯥꯡ ꯂꯧꯊꯣꯛꯇꯨꯅ ꯐꯅ ꯂꯥꯞꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯆꯦꯜꯂꯤꯕ ꯂꯥꯟꯃꯤ ꯑꯗꯨ ꯂꯪꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯤ ꯃꯌꯥ ꯀꯥꯗꯨꯅ ꯃꯣꯔꯥꯝꯕꯕꯨ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ, ꯑꯗꯨꯒ ꯑꯁꯣꯛꯄ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯣꯔꯥꯝꯕꯅ ꯊꯥꯡꯀꯠꯇꯨꯅ ꯁꯒꯣꯜꯗ ꯍꯥꯞꯀꯠꯇꯨꯅ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯣꯔꯥꯝꯕꯒ ꯆꯤꯡꯂꯦꯝꯕꯤꯒ ꯍꯜꯂꯛꯄꯗꯨ ꯎꯕꯗ ꯃꯅꯦ ꯑꯗꯨ ꯉꯛꯈ꯭ꯔꯦ꯫ ꯑꯩꯒꯤ ꯏꯆꯥ ꯃꯉꯥꯅꯗꯤ ꯃꯣꯏ ꯑꯅꯤꯁꯤꯒꯤ ꯑꯀꯛꯄ ꯃꯀꯣꯛ ꯄꯨꯔꯒ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤꯗ, ꯑꯗꯨꯒ ꯃꯣꯏ ꯑꯅꯤꯗꯤ ꯀꯩꯁꯨ ꯇꯧꯗꯕ꯫ ꯈꯗ꯭ꯔꯛ ꯇꯧꯔꯒꯦ꯫ ꯆꯤꯡꯂꯦꯝꯕꯤ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯀꯅꯥꯅ ꯇꯧꯔꯛꯏꯅꯣ? ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯁꯣꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯏꯆꯥꯗꯤ ꯁꯣꯛꯇꯕ꯭ꯔꯣ? ꯑꯣ, ꯃꯤꯁꯤꯡꯁꯦ ꯐꯠꯇꯦꯗꯀꯣ꯫ ꯂꯥꯎ ꯂꯥꯎ, ꯏꯅꯦ ꯃꯥꯡ ꯊꯥꯒꯦ꯫ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤ꯫ ꯀꯅꯥꯅ ꯏꯆꯥꯗ ꯂꯥꯟꯗꯥꯔꯛꯄꯅꯣꯗꯣ ꯏꯃꯥꯗ ꯍꯥꯏꯔꯨ ꯂꯥꯛꯑꯣ꯫ ꯌꯥꯔꯅꯤ, ꯏꯅꯦ ꯂꯩꯍꯧꯔꯣ, ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ꯫ ꯑꯩꯁꯦ ꯅꯪꯒꯤ ꯅꯅꯦꯅꯤꯅꯦꯍꯦ꯫ ꯏꯆꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯒ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯑꯁꯨꯛ ꯊꯤꯅ ꯁꯣꯛꯀꯗ꯭ꯔꯅꯦꯍꯦ꯫ ꯏꯅꯦꯗ ꯋꯥ ꯂꯣꯠꯀꯅꯨꯀꯣ꯫ ꯑꯗꯣ ꯏꯄꯥ ꯅꯤꯡꯊꯧꯗꯤ ꯐꯔꯕ꯭ꯔꯥ? ꯅꯣꯏ ꯌꯥꯝ ꯐꯠꯇꯦꯀꯣ, ꯏꯕꯨꯡꯒꯤ ꯃꯅꯥꯛꯇ ꯐꯥꯎꯕ ꯆꯪꯍꯟꯗꯦ꯫ ꯅꯣꯏ ꯌꯥꯝ ꯐꯠꯇꯦ꯫ ꯉꯁꯤꯗꯤ ꯆꯪꯂꯨꯁꯤ ꯂꯥꯛꯑꯣ꯫ ꯏꯅꯦ, ꯄꯥꯕ ꯀꯩꯁꯨ ꯇꯧꯗꯦ꯫ ꯐꯔꯦ꯫ ꯏꯃꯥꯒ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯊꯣꯛꯈꯤꯌꯦ, ꯏꯃꯨꯡꯗ ꯁꯨꯝ ꯂꯩꯕꯗ ꯋꯥꯏꯌꯦꯅ꯫ ꯃꯆꯤꯟ ꯀꯌꯥꯗ ꯊꯤꯔꯤꯕ ꯑꯉꯥꯡꯅꯣ? ꯀꯥꯟꯅꯗꯦ, ꯍꯣꯔꯦꯟ ꯑꯍꯤꯡꯁꯤꯗ ꯍꯦꯛꯇ ꯆꯪꯂꯒ ꯍꯥꯠꯂꯒꯦ꯫ ꯏꯆꯥꯅ ꯅꯤꯡꯊꯧ ꯑꯣꯏꯗꯕ ꯁꯨꯛꯌꯥ ꯌꯥꯗꯕꯅꯤ꯫ ꯃꯅꯦꯗꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯍꯧꯔꯦ, ꯑꯗꯨꯒ ꯃꯆꯥꯁꯤꯡꯒ ꯄꯨꯟꯁꯤꯟꯅꯗꯨꯅ ꯐꯠꯇꯕ ꯂꯧꯁꯤꯡ ꯈꯟꯅꯅꯕ ꯍꯧꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯅꯤꯡꯊꯧ ꯋꯥ ꯉꯥꯡꯕ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯂꯕ ꯃꯇꯝꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯅꯤꯡꯊꯧ ꯐꯔꯕꯅꯤꯅ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯌꯨꯝꯗ ꯍꯟꯕ ꯌꯥꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯅꯤꯡꯊꯧꯁꯦ ꯀꯩꯁꯨ ꯇꯧꯔꯔꯣꯏꯗꯕ ꯅꯠꯇ꯭ꯔꯥ? ꯇꯧꯔꯔꯣꯏ꯫ ꯏꯅꯤꯡꯊꯧꯒꯤ ꯍꯛꯆꯥꯡꯁꯦ ꯃꯇꯝ ꯈꯔꯗꯤ ꯁꯣꯟꯈꯤꯅꯤ꯫ ꯍꯩ ꯔꯥ ꯃꯔꯥꯡ ꯀꯥꯏꯅ ꯆꯥꯔꯕꯗꯤ ꯌꯥꯝꯅ ꯊꯨꯅ ꯀꯟꯈꯠꯀꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯆꯥꯗ꯭ꯔꯁꯨ ꯐꯔꯅꯤꯗ, ꯑꯩꯗꯤ ꯏꯁꯥ ꯏꯊꯟꯇ ꯍꯤꯡꯂꯔꯣꯏ, ꯁꯤꯔꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯕꯅꯤ꯫ ꯁꯣꯝꯗꯅ ꯅꯤꯡꯊꯧ ꯅꯥꯕ ꯐꯔꯛꯄꯒꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤ꯫ ꯃꯄꯥꯟꯗꯅ ꯐꯠꯇꯕ ꯃꯅꯦꯒꯤ ꯃꯆꯥ ꯃꯉꯥ ꯑꯗꯨꯅ ꯑꯔꯣꯟꯕ ꯍꯩ ꯁꯤꯡꯂꯕ ꯂꯥꯟꯃꯤ ꯀꯌꯥꯒ ꯅꯤꯡꯊꯧ ꯇꯝꯅ ꯂꯩꯔꯝꯕ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯍꯥꯠꯇꯨꯅ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯂꯥꯟꯉꯝꯕꯅ ꯑꯩꯗꯤ ꯈꯨꯔꯥꯒ ꯃꯣꯔꯥꯝꯕꯒꯁꯦ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯍꯟꯅꯤꯡꯂꯕꯅꯤ꯫ ꯑꯩꯁꯨ ꯍꯥꯏꯒꯦ ꯈꯜꯂꯝꯂꯤꯕꯅꯤ꯫ ꯍꯥꯏꯕꯤꯔꯤꯕꯗꯣ ꯏꯁꯨ ꯏꯕꯥꯅꯤꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯩ, ꯑꯗꯨꯕꯨ ꯂꯩꯕ ꯌꯥꯗꯕ ꯈꯔꯁꯨ ꯂꯩꯕꯅ ꯍꯌꯦꯡꯗꯤ ꯍꯟꯗꯕ ꯌꯥꯗ꯭ꯔꯦ꯫ ꯏꯁꯨꯒ ꯑꯩꯒꯅ ꯏꯅꯤꯡꯊꯧꯒꯤ ꯁꯦꯕꯥ ꯐꯪꯖꯗꯅ ꯂꯩꯔꯛꯂꯤꯕꯁꯦ ꯊꯥ 2 ꯃꯄꯨꯡ ꯐꯥꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯆꯤꯡꯂꯦꯝꯕꯤꯗꯤ ꯃꯣꯔꯥꯝꯕꯕꯨ ꯅꯨꯡꯁꯤꯅ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯤ꯫ ꯃꯣꯔꯥꯝꯕꯁꯨ ꯆꯤꯡꯂꯦꯝꯕꯤꯕꯨ ꯅꯨꯡꯁꯤꯕꯅ ꯀꯣꯅꯨꯡꯗꯒꯤ ꯍꯟꯅꯤꯡꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯀꯜꯂꯕ ꯂꯥꯟꯃꯤ ꯑꯃꯅ ꯅꯤꯡꯊꯧꯒꯤ ꯊꯣꯡ ꯑꯗꯨ ꯆꯥꯎꯔꯕ ꯎꯖꯥꯎ ꯑꯃꯅ ꯊꯣꯝꯗꯨꯅ ꯊꯨꯗꯦꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯂꯕ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯂꯥꯟꯉꯝꯕ ꯊꯥꯡ ꯁꯠꯇꯨꯅ ꯃꯄꯥ ꯃꯃꯥ ꯃꯆꯟꯕꯨ ꯀꯟꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯣꯔꯥꯝꯕꯁꯨ ꯃꯣꯏꯁꯤꯡꯕꯨ ꯀꯟꯅꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯂꯥꯟꯉꯝꯕꯅ, ꯃꯣꯔꯥꯝꯕ, ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯊꯥꯡꯗꯣ ꯁꯠꯂꯨ, ꯍꯩꯕ ꯍꯩꯇꯕ ꯂꯥꯟꯊꯦꯡꯃꯤꯟꯅꯁꯤ꯫ ꯏꯁꯨ ꯃꯣꯔꯥꯝꯕ, ꯉꯁꯤꯗꯤ ꯄꯨꯄꯨ ꯊꯤꯡꯂꯔꯣꯏꯀꯣ, ꯅꯅꯤꯡ ꯇꯧꯖꯔꯣ꯫ ꯍꯣꯏ ꯄꯨꯄꯨ, ꯅꯨꯡꯉꯥꯏꯖꯔꯦꯗ, ꯍꯌꯨꯝ ꯁꯤꯗꯕ꯫ ꯃꯅꯦꯒꯤ ꯃꯆꯥ 5 ꯑꯗꯨꯁꯨ ꯂꯥꯛꯂꯦ꯫ ꯃꯣꯏ 5 ꯑꯗꯨꯅ
Tꯧꯔꯤꯁꯤ yengune masonga phandana ha. Noi na pana chase si yu sukya yadribasibu karigino. Nahana siramlabadi phajakraba thongase thudeklamgudro ha. Hojikti noi loina mo halani. Thongase amuk shindoiba. Thabaksi yam dorida. Mara laijadaba moi ani sisu hata yadabanina hatoinine. Moramba kanna nonglai moi manga aduna iya mi kayada ushidrino. Siramdai sida kapkadra hairaga noktanaga tawine. Langambana Maruk Moramba kunoktudi Rajkumar Langamba puga aiga laklingai asida konungda lariba amodba mahiksingse loina hatokpiramlage. Ipa ningthaubu sena hanbiyo. Noi adum yenglarage haibro laodana. Moi manga aduna Lanmisha atai thamko masigi nupasa hana halo. Magi kunokshe ishada kainom tawe rasi yam yaudi. Sasat halo ningthau oiningbana ngawre. Rajkumari Chinglembina Moramba moisingse lemnamda thaganuko. Aingonda hagadaba wasina Moramba doina haikrene. Moramba sokani aigi tungda layo. Lanmi ado thangsang amamamga chensilai. Moramba na yamna thona lanmi amagi makhong ani do tap launa paiduna lichaigumna lanmi ataidu popop launa kanduna hale. Masidi achamba mina tena. Atoba amana haire asumaina bu kanana hanage ima. Ma naksilai Masidi labna ta sina oina langlaga harage. Iya ta si tablong no phakrene. Somno mulangsilene. Moramba na ta do phaduna machimanawgi mangda amuk langsilakpa aduda moi ani phauthokduna yengnei. Langambadi lan yawba phangdana thang adu pairaga leptuna lei. Mapudi nokli ataidi ngakna yengli. Moi hum aduna atomba yaima noi kamai tawrige. Sibu ta sina phauthokduna yungdobako. Masigi nupase halagida. Lanmi kharadi mathwai hingnanaba chenakre ataidi siba yaw makhong makhut tektuna taraga leiba yaw tawrami. Aduga moi ahumdusu Morambana pharaga makhok khara yaisinhan makhut khara thudek makhong khara thudek tawduna phurami. Ningthauna Moramba sibu kanano mapuna isu nupase achamba isu nate. Thang tenda sarit sarada hairaba. Matandana mi chama hena phuba ngam lakna phana ngamdaba isuni. Ha pisak piklingaidagi oja kayana lakna phanaba ngamdaduna lam henmanduna ningtham thagi un marakta mafi marol yauduna tharo marok walhallaga numit chuppa ama thamlabasu noklaga talaiba isuni. Kalengi saraba matamda maitan asabada chatpada ayo haidaba isuni iningthaw. Oh adunani mana thangten marakta yamna harauna sanaribase. Mani ningthaw adumna magi ngausinaba nongmagi kanba hilak oja kayana kiduna aigi inakta pukning wakhal phathaba tambiyu haiduna mamaga mapaga yauna phamjilambani Morambase chahi 10 gi matungdani. Mana ngasi utliba saktam asumna Morambana yeknabasingdu maithiba piba loibaga Chinglembigi manaduda pau tabada sakol tongduna kaptuna chenkibadagi halaktre. Asumna namit khara hawkre ningthau leipak miyam mamangda thoktuna achum arani khanghalami. Aduga mapa ningthau mama maharani amadi mabunglangambana Chinglembi amadi Morambagi nusibadu khangladuna mapa ningthauna machanupi Chinglembabu leipak miyam mamangda Morambagi khotta sinaduna Moramba amadi Chinglembibu chauna luhongbirami. Asumna Moramba leipak tangkhai ama ngaklami tangkhai amana langambina ngaktuna mapa ningthauna majasingbu afaba kumhai yengduna nungaina bankirami.